KARIGUMBA MEEKHAL MAI PAKTUNA MEEYAMGI MEEHUT OIBA NGAMLABADI Meitei Asi ST list Channaba Palliba Leingak Asida Akanba pressure Pigani HAINA Inner Manipur Congress ki MEEREP OIRIBA Dr. BIMOL AKOIJAM na PHONGDOKKHRE Wafamasi handak pangthokadoriba Lok Sabha MEEKHAL asida Inner Manipur ki MEEREP oina thoraklibba singda Scheduled Tribe Demand Committee Manipur STTCM na taliba demand asigi matangda makhoi gi oiba kari wakhano leibagi haina changsilakpa campaign da makna phongdokhibani kai samthong da leba Dr. BIMOL AKOIJAM gi yumda STTCM gi thaumi singa loinana unabadu da makna hai India da lariba mangaloid singi manungda ST list da yaudriba asi Meitei khaktamak nairam lagani Thong asina Meitei sing inthoklaga thambada una tauri asigumba India gi system asina Meitei singi mitang leitabadu na ekhoida phawhandaba natte hauzik thokliba irang asida tribal masel mitang sangna khiba manbagi mawong ekhoinu uba phangliba asina masigi mayek laraba khudamni Meetei na ST lista chanba haibasi ekhoigi maram yamna chaba demani asigumba maram chaba deman asta politics tawrga laiba haibasi ekhoigi onedi khwaidagi laibak thibani Meitei na ST ki lista Channaba mathau taba survey na chingba punamak taunaba khangalakhiba su leirabani karigumba mahakna handaki MEEKHAL asida mai paktuna MP oirabadi Meetei na ST ki lista Channaba ki tamak mathau taba thabak thoram sing paikhatnaba Manipur Leingakta pressure Pigani MEEKHAL da Meitei horabasu mahaki angamba thakta demand asi phangna photnagani makna handaki MEEKHAL asida MEEREP amo oina thorakliba asi Manipur bu nungsiruba amadi Meitei khunai gi damak tongan tuba mityeng kya thamlaba matungdani mityeng sing adugi manungda Meetei na ST ki list chanba haiba asisu amani Dr. BIMOL AKOIJAM na makhatana hai Meitei na ST ki list Channaba hotnarakliba asida yaningdriba atopa phurup singa wari saba haibasi yamna mathau taba amani makhoida Meitei khunai da leiriba phibam amadi tungda oirakadaba kayagi matangda mayek sengna khanghanba changi ST da su backward haibaga advanced tribe haiba amaga leiribani masida piriba khudong chaba sing asi kari no haibadu atopa phurup singda khanghanba chungani maramdi Meitei singna majority oiba maramna khongthang asi aikhoina paikhat kadabani amaramda Palliba Leingak asina su hiram asiga mari leinana machang OIBA khongthang khara laukhatpagi tangai phadaba leiriba atopa phurup sing stakeholder amadi luchingba singa unaduna wakhal taminaba changi masida politics tawraga adamak leirabadi Meitei sing inthoklaga thambagi phibam ama leiriba asi muthat pangamloi haujikti asanba mityeng amagi makhada thabak thoram sing pangthokpa haiba asna pumnamaki aphabu oigadoribani haina Dr. BIMOL AKOIJAM na makhada phongdokhi munna khalaga mina pressure tawraga in ST support awunate as a lover of the place I sum analyze of kodai koi survival struggle da one of the basic moves ST da chalawagi I koi the tactical the yamthina achowa influence ama shift am lakane koi position na si tana bohona bada ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯁꯔꯚꯦꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯁꯤꯗꯤ MP ꯑꯣꯏꯔꯒ ꯕꯠ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯥꯛꯄ ꯌꯥꯅꯤ so one is to pressure the whoever is the government ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯁꯔꯀꯥꯔꯗꯩꯗ ꯄ꯭ꯔꯦꯁꯔ ꯇꯧꯕꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯦ ꯀꯔꯤ ꯀꯔꯥꯁꯦ ꯇꯧꯔꯒ ꯊꯥꯗꯣꯛꯈꯤꯅꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔꯗꯤ ꯑꯩꯅ MP ꯀꯥꯔꯗꯤ ꯇꯧꯅꯤ ꯑꯗꯨ MP ꯀꯥꯔꯛꯇꯁꯨ I'll be doing this because sigi tactical moves ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯏꯕ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ